ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯄ꯭ꯔꯃꯤꯂꯥ ꯍꯣꯕꯤꯖꯟ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯧꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯅꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯄꯨꯖꯔꯛꯏꯁꯦ ꯅꯦꯠ ꯌꯥꯗꯕ ꯀꯩꯒꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯈꯠꯂꯛꯂꯤꯕ ꯃꯤꯝꯁ ꯈꯔꯗꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯌꯥꯝꯅ ꯁꯥꯡꯅ ꯅꯝꯖꯔꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯤꯝꯁ ꯌꯥꯎꯕꯤ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯅꯛꯀ ꯇꯧꯕꯤꯔꯒ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝꯅ ꯐꯥꯏꯅꯤꯡꯉꯤ ꯂꯥꯜ ꯂꯣꯏꯔꯒ ꯐꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯏꯗꯣꯛꯈꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯍꯧꯗ꯭ꯔꯗꯤ ꯊꯤꯒꯨꯟꯁꯦ ꯑꯃꯨꯛ ꯐꯣꯠꯆꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯇꯣꯏꯅꯤ ꯍꯪꯍꯧꯗꯕ ꯌꯥꯗꯕꯅꯤꯀꯣ ꯃꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯤ ꯑꯃꯨꯛ ꯐꯣꯠꯄꯤꯈ꯭ꯔꯗꯤ ꯀꯥꯏꯗ ꯐꯥꯏꯅꯤ ꯌꯥꯗꯣ ꯎꯠꯊꯣꯛꯀꯗ꯭ꯔꯤꯕ ꯑꯩ ꯉꯝꯃꯔꯣꯏ ꯃꯊꯪꯒꯤ ꯃꯦꯝꯁ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯂꯨꯞ ꯌꯥꯅꯤꯡꯗꯅ ꯂꯨꯞ ꯂꯨꯞ ꯌꯥꯅꯤꯡꯗꯅ ꯂꯨꯞ LYL ꯃꯅꯤꯄꯨꯔꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯁꯨ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯊꯤꯡꯕ ꯊꯝꯖꯔꯦ ꯅꯊꯤꯕꯣꯡ ꯆꯥꯕ ꯈꯣꯡ ꯍꯥꯝꯕ ꯃꯄꯥꯟ ꯍꯩꯄꯥꯜ ꯊꯣꯛꯄ ꯑꯃꯗꯤ ꯁꯣꯔ ꯍꯣꯟꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯎꯠꯁꯤꯠ ꯊꯧꯑꯣꯏꯗꯗꯅ ꯇꯧꯔꯝꯂꯒꯗꯤ LYLꯅ ꯀꯪꯖꯩꯕꯨꯡꯗ ꯄꯨꯜꯂꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯈꯨꯖꯤꯟꯅ ꯁꯤꯛꯍꯟꯒꯅꯤ ꯑꯩꯁꯨ ꯌꯥꯎꯅꯤꯀꯣ ꯃꯁꯤꯗꯤ Do it! Just do it! ꯃꯌꯥꯝꯁꯤ ꯃꯔꯛꯁꯤꯗ ꯑꯃꯇꯪ ꯍꯥꯞꯆꯤꯜꯂꯛꯀꯦ ꯑꯩꯅ ꯅꯪꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯅꯨꯡꯁꯤꯔꯨꯔꯦ ꯀꯦꯞꯁꯟꯁꯦ ꯌꯦꯡꯁꯤꯀꯣ I am reckless love with you baby ꯍꯥꯏ No! God, please, no! 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 ꯀꯨꯆꯨ ꯃꯨꯕ ꯃꯤ ꯊꯤꯡꯖꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯇꯥꯕ ꯀꯦꯞꯁꯟꯁꯦ ꯌꯦꯡꯁꯤꯀꯣ ꯑꯩꯗꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯀꯨꯆꯨ ꯃꯨꯕ ꯃꯤ ꯊꯤꯡꯖꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯂꯩꯀꯔꯛ ꯃꯅꯨꯡꯗꯔ ꯀꯩꯅꯣ ꯆꯪꯉꯒ ꯂꯩꯍꯧꯔꯣꯀꯣ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯁꯣꯔ ꯍꯣꯟꯕ ꯌꯥꯔꯔꯣꯏꯅ ꯊꯤꯡꯖꯤꯟꯖꯔꯦ 시기가 다 소론 법학디 팅나로이시다 ngattang thing yengbani ngamdego adubogdi tawnaroisi yumda net khara paijaraga game khara sanaraga leijaramba miyoi kaya thuraknaba irang kaljalraknaba thingba netni sinatradi kai oini biloina wifi painadra hajise net che amna painaramna do game sanadana ayamna leirisingje ache thuraga insang irang je hinjalalangna paneko thing banene ngasi video se side loisilage adu ma'am na pambiba yawi taragadi ma'am share tawbiyo aduga video su nungai beragadi like nambiyo video se yam sangna di namjadre mathang bida nungai ba video semjarake ma'am adu tardi ma'am ngasi video se side loisilage matungna amuk nungai video pura laage ma'am age channel se hana subscribe to video oraga subscribe to sinbramo aduga video se comment to baki habadu comment amamam thada beraga haibiramo adu tardi ma'am ngasi goinadi bye